Hello everyone, ngasidi hawai mangan sok thomagi recipe utjage mayam yemina se tingthoklab hawai mangan se sida lera phajana pope adudi hawai mangan se han bada ai pressure cooker da hapchilani aduga hawai mangan gi chang sidagi kitang helapna ising chu hapani ko mahi oina ba moro atekpa ama tangkhai khairaga haphorani mathangda jaingang khara hapani moro akangba ani chu haphorani khamenchin ba mapum ama masung mari thokna khaidokna haple mathangda pressure cooker se makhum khumjilaga amukhatang kamhalani aduga masagi manil tarakpa ngani pressure cooker se amutang kamla matungda masagi manil tare adu hawai mangan mapum se yengse hawai mangan mapum se mundi mulle aduga barabara to bidina tedana hairaptang kanlap tani yare siki changse chap chare adudi soktong dong ta hangam thau khara lawre tespata mana mithi maru khara tilhau kupna soiba khara hapani sugaiba chanam manau ani hape aduga jira mapum khara hape nakupi akangba oina hape napakpi hapa su hen hawdawni adu napakpi dil loikre duna ai haptre aduga ngasai pressure cooker da aina phutpada hakiba muro akangba ani do ising khara hapaga harap noirani aduga murok sigi mahi se haijilani murok makudo yawhandabida murok marudo yawhandabida mahi murok mahi se hapla matungda hojik saure hing khara amu hapani hing hapa matungda ngasai murok to adudagi mahi khajitang lawge murok se chamthokpoi kai boi torga mahi khara mu lawrani mahi se saure adudi phadigo maru ta khaiba khara hapani aduga ngasai aputpa hawai mangan mapum amadi khaminsin to aduda haijilani hawai mangan se khabai gi maningna hairap ta khairani maphon chu khaji tholuknaba aduga hojik hawai mangan se haijin khara matungda mahi se saure chanaba changda thum khara hapani thum se hapa matungda mahi su chanaba changda hapani mahi sidi hawai mangan soktani khara adum langlapna thongbana hawena ai mahi khara langhalle hawai gi mahi se munnaba gas ki flame se high da thamaga minute 5 muk sohol matungda mahi si ju mulle phajana adudi phadigom atek pakhara hapchilani hojik chu hawai mangan mapum khara di yauri aduga khabaina takhai ki bagi tangkhai oi kai oi tawu khara su yauri ado yauri ba hawai mangan mapum singje ngasai pressure cooker kambada oi ki ba magi munbai changdo adudagi hena tholamani adu horen chabda hawrani digo hapa matungda ngahak amuk sohole minute amagumba high flame da adudi enchang se losinba yarani hi dum khara su yauri aduga mapangsu hairap adum hawai magan mapum si su mundi mulle adu ta su mai pham je hekta barabara pat kai mun badudi oitre chap chare aina apamba do thoe adudi hawai magan sok si su thongba loramnina ai gi video se ngasi gi matang sida lusin jarake yengbiriba singbu thagat chari